Manipur Police Control Room dagi thadorok pacherol amada haukiba pung kunmari asta mafong kharada khongjang na chingba thodok khara thokrabasu mapung oina security force na laksinduna thamba ngamki security force na Ching Amasung Tamda Thiba Humbagi Thabak Chathakhi National Highway 37 amadi National Highway 2 da lamdam asigi tangai fadana nongmada changdaba yadraba polam puba gari chaniga kontraga mari amasung chaniga kunga mari hariba lambi asida apanba yaudana pushilaki makhatana poche pusilakna ba khudong thiningai oiba mafong kaya dasu security force na akanba section thawang lokhatki Manipur gi district pumna mokta pamdaba thodok thoktanaba gidama punna checkpoint chamaga kunga mapan achat awok sung check tawbada chingna Ching Amasung Tamda punna mioi chahumga nimfu fagatuna wahang pahang chathaki hari miyana semjin sajin ba video amadi aranda pau thajabegano amasung ajumba asengba e pau khangbining labasu mobile number 9233522822 da call tawbiraktuna khangbiraba yagani loinana lakhiba khusu khulai singsu athuba matamda manangna pa police station natraga lenga ki security ki miyoi singda sinebiyo haina Manipur Police Control Room daki thadok pa cherol amada hairi